ꯄꯦꯟꯗꯕꯒꯤ ꯂꯥꯎꯈꯤꯕ ꯂꯩꯔꯒꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯑꯒꯗꯤ ꯃꯁꯦ good thank you 하이버세 미ոն데 encourage ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟ ꯁꯤꯟꯅꯔꯕ ꯃꯇꯝꯗ ꯉꯝꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟ ꯑꯁꯤ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯅꯨꯄꯤ ꯂꯨꯛꯃꯥꯏ ꯁꯦꯂꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯦꯖꯣꯔ ꯈꯨꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯂꯨꯛꯃꯥꯏ ꯁꯦꯂꯨꯞꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯦꯝ ꯅꯤꯔꯃꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯣ ꯆꯂꯥꯏꯕ ꯉꯝꯂꯝꯗꯕ ꯑꯗꯨ ꯇꯦꯡꯅꯧꯄꯜꯒꯤ ꯃꯣꯔꯦ ꯌꯥꯎꯅ ꯃꯐꯝ ꯈꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯊꯧ ꯇꯧꯕ ꯉꯝꯂꯛꯄ ꯑꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯕ ꯀꯌꯥ ꯂꯩꯕꯒꯤ ꯃꯤꯌꯥꯝꯅ ꯏꯍꯧ ꯑꯃꯗꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯕꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯒꯠꯄ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯅꯥꯈꯩ ꯁꯦꯡꯕ ꯁꯣꯂꯨꯁꯟ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯀꯨꯜꯗꯤꯞꯁꯤꯡꯅ ꯄꯥꯏꯁꯤꯜꯂꯤꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯁꯤꯟꯅꯔꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯐꯤꯖꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯁꯛꯇꯤ ꯁꯤꯟꯅꯕꯤꯌꯨ ꯃꯤꯌꯥꯝꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯑꯁꯤ ꯄꯤꯕꯤꯅꯕ ꯑꯄꯨꯟꯕ ꯈꯨꯜꯂꯥꯎ ꯑꯃꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯂꯨꯡꯃꯥꯏ ꯁꯦꯂꯨꯞꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯄꯦꯟꯗꯕꯒꯤ ꯂꯥꯎꯈꯤꯕ ꯂꯩꯔꯒꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯑꯒꯗꯤ ꯃꯁꯦ good thank you 하이버세 미ոն데 encourage ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤꯗꯤ ꯃꯁꯦ ꯑꯩꯈꯣꯏ thank you ꯍꯥꯏꯕ ꯃꯣꯏ ꯃꯗꯨꯗ ꯑꯩꯈꯣꯏꯅ encourage ꯇꯧꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯥꯋꯔꯁꯦ ꯄꯤꯔꯒ ꯃꯥꯅ ꯇꯧꯖꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯍꯦꯟꯅ ꯄꯥꯋꯔ ꯑꯃ ꯍꯥꯞꯅꯅꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯟꯅꯔꯒ ꯃꯁꯦ ꯃꯉꯣꯟꯗ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯦꯌꯔꯃꯦꯟꯁꯦ ꯃꯁꯦ ꯄꯤꯅꯅꯕ ꯃꯤꯌꯥꯝꯒꯤ ꯈꯜꯂꯥꯎ ꯑꯣꯏꯅ ꯂꯧꯃꯤꯟꯅꯔꯁꯤ ꯃꯁꯦ ꯆꯪꯁꯤꯟꯅꯔꯁꯤ ꯂꯨꯡꯃꯥꯏ ꯁꯦꯂꯨꯞꯀꯤ ꯑꯣꯏꯅꯗꯤ ꯃꯁꯦ ꯆꯪꯁꯤꯟꯖꯕ ꯍꯧꯖꯔꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ